Nupi Famlalluba accused court Puthoklakpada Miyamna Fudakhre Sahi Taraga Nipanda Ngairibe Nupi Macha Amabu Piro Labor Chalusi Haina Moithem Tauraga Pukraga Namduna Famlalluba the Chenabani Haiba accused Ama Court Complex the Puthoklakpada Nupi Sing the Fudakhre Famlan Bagi Togdoga to the Senari be accused Adusu Court Natha Sigi Kunmari Fauba Kaisum Sang the Laina Batazin Kre Chief Judicial Magistrate Imphal is not jail the Thazin Kraba accused Adugi Mami Gaigoding Kamai Chahi Kuntra None District K Nungba 4 Bethani Colony Dagi Nihaide Ngaranga Yupung Taramatoirom Tab the Lamfel Court Complex to Laiba CJM Imphal Ki Court Laisabi Machadubu Famlan Bada Senariba Gaigongdin Kamai Puthoklakpada Thokivane Loina accused Siki Matakta Makata na Tizinaba Lamfel Police na Court Numit Taramanganigi Judicial Custody Remand PB Naba Makoige Remand Prayer da Haijarake Pawasina Hai accused si Court Puthoklakadaure Haibagi Pau Tabadagi Famlan Bikrabe Laisabi Machadugi Imung Manung Amadi Laikai Maira Pai Bisingna Mapamasida Ngaiduna Laike Lamfel Police na accused Gaigoding Kamaibu Gari Dagi Kumtha Handuna CJM Imphal Ki Court Pusilakpada Laikai Maira Pai Bisingna Omsinduna Phukibane Police na irang adubu ngakthokna bahona rubadasu accused adugi purit segaiba makai Fudakhre adubu police no overpower tawduna accused adubu hena sokpanba yawram gadabadagi kanke tungda police na irang adu laksilaba matung accused asibu tekta kaidana court complex manungdage khulai thuna puraga chatkhe waithau singda lam khopsilaga sajinba yum humbudraga mathoi lauthoknaba notice issue tawkhre eviction notice piba lakpada irang thokkhre NIs thinglure Waithau Protected Forest Area da lam khopsilaga mafam humuraga mathoida lanai miyoi singna khunda silibase takhai nabagi damak mari leinaba singda ngarang eviction notice pikre notice adu miyoi khaibok amada piba loirakpada mafam adugi miyam irang haurakre National Highway matam khara thingjinduna thamlure masing yamlaba police personnel singa loinena lakiba Thobal Forest Division gi District Forest Officer TH Lokendro na issue tawba notice amamam lam khopsilaga yum sajiliba singda khusinakhe Notice aduda ngasi June taraga mathoy ginung tilpung mga fawbagi manungda makoy gi yumsing masa-masa na sidok saba masung yumsing aduda laidiba polam sing lauthok hong na bakhangalle mafam dugi phangba pauna hai eviction tawna bagi damag thokiba notice adu Thobal Forest Division ge staff sing na police personnel singa loina na ngarang nungthil yum ni furom ge mari lainaba singda pk Thobal Range ki Deputy Ranger MD Islam na lusingba forest ki team maduna makata na noticing isu tawna ba thawrang tawringaida usoi pokpi da miyoi kaya marum thoraktuna National Highway 102 thingjinke miyam gi irang adu laksinna ba police na yamna kan honakhe pambai leraktabadagi tiar gas sel kaya marum su kapkhe pawosina makata na hai miyam gi irang adu police na ningthina laksin bangam laba matungda makata na lemhoriba enclosure singa mari lenaba singda eviction ge noticing adu pikhe Waithau Protected Forest ki area da lam khopsiliba singda matik chaba document sing puthu haina tha sigi ahum da mari leinaba authority na notice issue tawkhe adubu miyoi ahum khakta mak paukhum halakhe makoi gi paukhum sing adu department na kupna nainaraba matungda maram chade haiduna kakhe tungda lam khopsiliba sing adu da eviction gi notice sing adu pikhibane ngasi amasung hayeng ngasi suti oikhiba maram na kanagumba na court satpagi khudong chaba lairoidabana eviction asi nongmaijing numitta tawraba yai Chief Minister Biren amasung atay Minister Singh Kangpokpi da Okre Popi thaba mayai kaba drug lalonba amata Manipur da layba yaroy Chief Minister Nongthongbam Biren amasung mahaki Council of Ministers Singh thadaw inpi na sinduna ngarang Kangpokpi gi Thomas Ground da haraw tayam na Okre thawram aduda lutsingba kaya na thadaw gi culture ga mari lainaba phising Chief Minister da khudol tamnakhe thawram aduda wangang laduna Chief Minister Nongthongbam Biren na haikhe Laingang na purup amatabu atamna na Manipur dagi tanthok na bahona kiba laite Manipur da purup kaya punna khundami naragle khundami nakhigane purup mayam pullaga Manipur semlibane adubu drug lalonba popi thaba miyoi amata Manipur da laiba yaroy mahakna makata na hai laingak asigi pandam de popi pambi thaba miyoi amata lehendaba mayai ka ba drug lalonba miyoi lehendaba amasung umang yokhat pa haibasine purup amata gi mayok ta laingak asina laite laifam su thokte Lamdam masida khundami nariba purup mayam asina pullaga Manipur semlibane purup mayam asi laitrabade Manipur su lairoi social media da purup kanglup singgi marakta irang thokanba yaba wafam phongdokpa sing pung kunga mari chupna laingak na yengsinduna lairi haiba miyamna kaubiganu haikhe phayengi puktokluraba signboard amuk yungba yana khre haukiba June 9 da phayengda Forest Department ki team amana
signboard yung changluba khunja sing amasung official singi barakta thokiba laibak thiba thokdok aduga mari leinana mifam pangthoktuna wari sanaraba matungda yanaba purakhre loinana fuktaluraba reserve forest thaba signboard amukhanna yungnaba warep laukhre sanjen thongda laiba forest head office ki mini conference hall da nungthil pung ani taba matamdagi nungthil pung manga fauba chief conservator of forest L Joy Kumar yauna DFO Kangpokpi N Ganesh DFO Central RK Amarjit Hanagi MLA N Biren Fayengkhulgi khulakpa ningthaujam toyay amadi khulasugi village authority gi makok thongba thaupuba sing yauna pangthokiba mifam aduda tongan tongan ba warep mari lauki mifam aduda lauki ba warep singi manungda June 9 da thokiba laibak thiba thokdok adu pau phaunaba watpa amasung wakhal tahogdabadagi thokiba ne matungda adugumba thokdok amukhanna thokhandana ba hotna ba haina yaure mifam aduna phuktokiba forest department ki signboard adu Payenggi miyam amasung forest department ki official sing yauna numit nini gi manungda yungsin bahay na yanakhe Payenggi miyamna matam kayagi mamangdagi yokhatuna laklaba umang ngasi reserve forest ki manung chanbana masibu joint forest management committee payeng semduna ningthina ngak senduna thamnabagidamak register tawba loinana karigumba chayenaba leirabadi forest department amasung revenue department ki apunba joint survey da puthoktuna khanaraba matungda waroishin purak bahay na warep lauki haire mifam aduda forest department ki maikaidagi Payenggi miyamna reserve forest ki lamasida umang yokhatuna lakibase tamjaningai ni haikhe rehab center da drug user ama phubadagi sikhiba thokdokta senaba miyoi mapan jail yaukhre nambol kendra gi ulauchanura bazar da hangba revive drug addiction cum rehabilitation center da ningthau kauba miyoi ama tha asigi ani gi numidang da tamthina phubadagi hospital da laikana bangamdana laikhidaba thokdoktu da senaba miyoi mapan lamphel da laiba JMFC Imphal West 2 na judicial custody remand pibadagi accused mapan mag ngarang jail yaukhre thokdok asiga mari leinana Nambol police station na lokhalakpa FIR dagi tongan ba numit singda accused sing asi faduna wahang pahong chathakhe police na farba miyoi mapan adudi kwa kaithel ningthem kol dagi laifrakpam premananda chahi kuntraga mapan apokpa palandro khurai kongpal chingangbam laikai dagi takhel mayum tinku chahi kuntraga nithoi apokpa laikhidraba Deven Tauthongge Himalayan Times ta BDF oina posting taramba Bamdiar Tera makhongdage Wairokpam Jagat Chandra Elias Theko chahi kuntraga nithoi ibo chauba Ningomthong bazar dage thiam yaifaba chahi kulumdoi apokpati ais santi Khagempali pankha dage posangbam umananda chahi yangkhai gomdoi apokpa laikhidraba P ibo chau singjamai oinam thingel dage Zevard Puyam chahi kungataruk apokpa Premananda Khongjom Samram dage Naurem Sanjit chahi kuntraga mathoi apokpa laikhidraba Gumo Samrai makha laikai dage Sanjenbam Jugesh Kumar chahi kulumdoi apokpa laikhidraba S Syam Kumar amasung Langthabal mayai laikai dage Kangbam Chingkhai chahi kunga taret apokpa laikhidraba Jiten ne Hairiba miyoi sing asi police na tha asigi ahum manga taret na chingbada makha tana phakibane police na accused mapal asi judicial custody remand prayer gidamak lamphel da laiba JMFC Imphal West 2 da ngarang puthorokhe accused Premananda amade Tinku anina sel puthoktuna mamang chahi gi November 3 da rehabilitation center ase lingkhatkhe laikhidraba drug user ningthaw asi mamang thagi kuntraga mathoi da Nambol police station dage center asida thamnabagi damak laukhibane maduda laikhidraba ningthawna rehab center adu dage nanthoktu na sena bohona bagi damak accused asina laikhidraba ningthawda chaina kuntra ni phurom phukhe Masigi matung ningthawna khangawdana rehab center aduda lektharakpadage accused asina Sayon kaubo hospital amada laikanana ba pubada hospital gi doctor na ningthawbu asi bhaksang oina purakle haina phongdokhe case asiga mari leinana accused khudingmaki council nasu police ki remand adugi objection file langkhatpada natana accused singbu bail pibi na ba haijarakhe nakalani maki submission sing court na tarba matung JMFC Imphal West 2 na accused mapan mag judicial custody remand pire haina laukthokpadage accused mapan mag ngarang jail yaukibani haire Manipur da lanai ge the addiction center ahumkhak authority da register tawre state ki oiba rehab center singge kanglon semba haure NG Utam Manipur gi tongan ba mafam singda hangliba lanai gi the addiction center marfudra rom leiriba sigi manungda center ahumkhak tamak social welfare department register tawre Atay atopa center singde register tawdabana midyang sangbi naba laytabagi mami tare India government ki chana kanglon matungin na state amada the addiction center all as home children home na chingba center sing asi social welfare department ki makada register tawgadabani hay na layre
अदुबु स्टेट असिगी ओइनदि लैंगाकी मखादा फंडिंग फंगदुना चलाइरिबा दी एडिक्शन सेंटर 19 लोम अमदे लनाइगी सेंटर अहुम असि नतना अतै अतोपा लनाइगी सेंटर सिंगदे डिपार्टमेंट असिदा अमा फाउबा रजिस्टर तौद्रे स्टेट असिदा लैरिबा लनाइगी दी एडिक्शन सेंटर सिंगना सोशल वेलफेयर डिपार्टमेंट की मखादा रजिस्टर तौद्रिबा से स्टेट असिगा शानाबा मखलगी गाइडलाइन सिंग लैंगाक अमदि डिपार्टमेंट ना हौजिक फाउबा सेमदबगी ने सोशल वेलफेयर डिपार्टमेंट रजिस्टर तौद्रबसु स्टेट असिगी ओइना रिहेबिलिटेशन सेंटर मरफुरोम लैबगी मनुंगदा सेंटर होमपुरोम दे सोसाइटी रजिस्ट्रेशन एक नत्रगा इंडियन ट्रस्टी एक की मखादा रजिस्टर तौबी हाइना रिहेब सेंटर चलाइरिबा मियोइसिंगना पाउसी असिदा ममांगदा फोंदोरखिबा लैख्रबने शैरक असिदा स्टेट असिगी ओइबा चानाबा रिहेब सेंटर सिंगना चटकदबा कांगलोन सिंग स्टेट लैंगा के सोशल वेलफेयर डिपार्टमेंट ना था अहुम फाउबगी मनुंगदा सेमदुना चना हनगदबनी हाइना मणिपुर हाई कोर्ट ना हौकिबा अप्रैल 13 जजमेंट अमा पीख्रे जजमेंट असिगी मतुंगिना लैंगा के सोशल वेलफेयर डिपार्टमेंट असु ड्राफ्टिंग कमिटी अमा सेमखिबगा लोइनना गाइडलाइन सिंग सेमदबा थबक थौरम सिंग पाइखतपा हौख्रे हिरम असिगी मतंगदा सोशल वेलफेयर की डायरेक्टर एनजी उत्तमना हाई लैबाक असिदा हांगलिबा रिहेबिलिटेशन सेंटर सिंगना ngaktuna चटकदबा कांगलोन सिंग असे इंडिया पुंबगी ओइना मिनिस्ट्री ना सेमदुना लैरबने अदुबु हाइरिबा कांगलोन असि स्टेट असिदा चटनबा ngamloi मरम असिना ड्रग पॉलिसी की मतुंगिना स्टेट असिगा चानबा गाइडलाइन सिंग सेमबिनबा रिहेबिलिटेशन सेंटर सिंगी माइकेदगी कोर्ट अपील लापदगे मणिपुर हाई कोर्ट ना जजमेंट असी तारखिबने हाई कोर्ट की याथंग असिगी मतुंगिना डिपार्टमेंट असिना हौकिबा मे 13 गाइडलाइन सिंग सेमनबगीदमक ड्राफ्टिंग कमिटी अमा सेमले हाइरिबा ड्राफ्टिंग कमिटी असिदा डिप्यूटी डायरेक्टर के सरोजाना मेंबर सेक्रेटरी एनएबी गे एसपी मणिपुर लीगल सर्विसेज अथॉरिटी की मेंबर सेक्रेटरी रिम्स की डिपार्टमेंट ऑफ साइकेट्रिक्स के हेड डॉक्टर आर के लेनिन स्टेट लेवल कोऑर्डिनेटिंग एजेंसी की डायरेक्टर डॉक्टर ए जयंत कुमार फिंगोडेट मणिपुर सेफ्टर के कन्वेनर वेड रॉक ऑफ रिकवरी की चीफ मैनेजर ए बिजोय कृष्ण शर्मा यूजर मणिपुर की प्रेसिडेंट एम जोगेश सायोंद्र की सेक्रेटरी टी एस पाइखोंबा मसुंग कोन की प्रेसिडेंट आर के लनिनी कांतना मेंबर सिंग ओइना सरुक यारे हाइरिबा कमिटी असिना स्टेट असिदा चलाइरिबा रिहेब सेंटर सिंगना ngang चटकदबा ट्रीटमेंट प्रोटोकॉल सेमगने कमिटी असिगी अहानबा मिफम था असिगी तरुक्ता फमख्रे अनिसुबा मिफम था असिगी तरागा तरुक्ता फमनबा सेम सारे मसिदा मेंबर सिंगना पुखनरगलिबा ड्राफ्ट गाइडलाइन अदुदा थोइना येनबा लैत्रबदे था असिगी मनुंगदा मियामगी ओइबा पब्लिक कन्वेंशन अमा पांगथोक्तुना गाइडलाइन अदु मियाम ममांगदा पुथोकपगा लोइनना मियामगे मोटसु लौगने लोइनना अथुबदा चनहननबा थौरांग पाइखतकने महाकना मखाताना हाई स्टेट असिगी ओइना लैंगा के सेंथंग मखादा चलाइबा फंडेड रिहेब सेंटर 19 लोम लैरे लोइनना लनाइगी रिहेब सेंटर मरफुद्रा रोम लैरे लैंगा के सेंटर असि पुन्ना मियोइ चामरी रोमगे कैपेसिटी खक्तने अदुबु स्टेट असिगी ओइना यु याउना मयाई का बचिनजाकता लाइसुबा मियोइ लिसिंग 19 रोम लैबा लैंगा के रिहेब सेंटर खक असिना लायेंबा ngamde मरम असिना लनाइगी रिहेब सेंटर सिंग असि यामनमक तंगाई फदबा अमदि ओइरे अदुबु रिहेब सेंटर खरदा कांगलोन सुमना चलाइदबना मिसिमिना तोइना थोरगलिबा असि यामना लाइबक थीबने असिगुंबा सिंग असि मतुंग ताबदा यारिबा मखै थोगहनदनबा गाइडलाइन असि अथुबा मतमदा चनहनबा हौरगनी हाइखे ममा मपा ओइबा सिंगनसु मखोइगी मचा मसु सिंग सेंटर द थंबा मतमदा मखोइ मखोइना थमगदौरिबा सेंटर सिंग अदु मरी लैनबा अथॉरिटी दा निंगथीना रजिस्टर तौब्रा करी करी फैसिलिटी पीरी अमदे इंफ्रास्ट्रक्चर मतिक चाना लैब्रा हाइबना चिंगबा सिंग कुमना खंगदोकलगा थंबियु असिगुंबा मयाई का बचिनजाकता लाइसुरबा मियोइसिंग असिबु महौसागी पुनसिदा हंजिलहननबा होनबा लाइसुरिबा मियोइ अदु खक्ता नतना इमुंग मनुंगी मियोइसिंग अदुबुसु निंगथीना काउंसलिंग तौबीबा मथौ ताई हाइखे हिरम असिगी मतंगदा सोशल वेलफेयर डिपार्टमेंट की मचिन चटपा मियोइ अमना पाउसी असिदा हाई स्टेट असिदा चलाइरिबा लनाइगी दी एडिक्शन सेंटर सिंग असि तंगाई फदना लैंगा के सोशल वेलफेयर डिपार्टमेंट रजिस्टर तौगदबनी हाइना कुमजा 2020 गे डिसेंबर थादा नोटिफिकेशन थोख्रबने अदुबु सेंटर सिंग असिना रजिस्टर तौनरक्तबदगे मथंगी चही कुमजा 2021 की अप्रैल थादसु अमुकहन्ना रिमाइंडर नोटिफिकेशन थोख्रबने मसिगी तुंगदा लनाई दी एडिक्शन सेंटर होमपुरोमना रजिस्ट्रेशन फॉर्म लौख्रे अदुबु सेंटर अहुम खक्तमक रजिस्ट्रेशन प्रोसेस लोइदुना रजिस्टर तौख्रे अतय अतोप सेंटर सिंग अदुदे फॉर्म अमत थाजिनरक्त्रे ऑफिशियल असिना मखाताना हाई दी एडिक्शन सेंटर सिंग असिना रजिस्टर तौनरक्त्रिबा असि मिनिस्ट्री ऑफ सोशल जस्टिस एंड एम्पावरमेंट पीरिबा गाइडलाइन असि मपुंग फाना इनबा ngamloi हाइबगे वैगनी खल्ले हिरम असिगी मतंगदा लैंगाका सेंटर सिंगा कायारखन उनदुना वारी सानाखिबा लैख्रबने हाइरिबा गाइडलाइन असि इंडिया की अतोप अतोप स्टेट सिंगदा चलाइरिबा इंटीग्रेटेड रिहेबिलिटेशन सेंटर फॉर एडिक्ट IRCA सिंग असिदा मपुंग फाना चनरिबने
अदुबो हंदक डिपार्टमेंट असिगी माइकेदगी अनोबा गाइडलाइन सेमनबा थबक पाइखटपा हौरबनिना अथुबदा स्टेट असिगी ओइबा गाइडलाइन अमा लैरगाने हाइरिबा गाइडलाइन असि लैरबदि स्टेट असिदा हांगिबा रिहैब सेंटर खुदिंगमक अथॉरिटीदा कांगलोन सुमना रेजिस्टर तौदुना मपुंग फाना मिजेंग चंगबा ngambagi oithokpasu lairagani hainasu paw asina makha tare accident thokpham oiraba thong athubada semjinanaba works minister na haikhre Imphal Dimapur National Highway asigi manung channa Chakhumai village amasung Makhan village anigi marakta leiba railing yaudaba thong amada haukiba tha amagi manungda thangna truck tasinduna mi kaya asiana yaukiba sige matangda ngahan works minister Govindas Konthojamna mafam aduda hakthengna satuna mafam aduda thabak tawribagi mawong amadi highway asigi lambi sembagi thabak tawriba National Highways and Infrastructure Development Corporation Limited NHI DCL ge official singda athuba matamda senjin sajinba loisingadabani haiba akanba instruction pi khre state singda section na bakhanghal India pumna maki oina yengbada COVID-19 gi phibam phagalaklabasu haukiba matam kharagi manungda state kharada positive oibagi chang wangkhalakpadagi center na state sing amade union territory singda section thorangi thabak sing ningthina laukhatna bakhangan khre aroi bada tabiri bapumna makpu thagachari